ngasi askumlaba press meet asida lakpiriba Prince Ammdc laduni media gi silina khuding mapu on Manipur Muslim Development Committee gi maikidegi nungai ba amsa thakaba phongdoksari hokiba tarik ahum tha ama 2022 da woko board Manipur gi makhada post khara launa bagi damakta order ma thoi haibo order sigi matangda kariguma samana khara laibadagi moina thoibo order khotok du sumda samana khara laibadagi on Manipur Muslim Development Committee na kupna tijilora matungda haibo order si order madana thabuksi sanpan taraga ni thoi loguna haiba order madana satret sumna taruk loguna haiba adugi matakta convention order bawangi convention order yaudaba aduga magi post ki magi category gi matung ina magi pay scale yaudaba amadi project magi karigi sign amana sign jaroktaba amangna sign thuk tawraga sin jaroktaba masi singnaba leibidai koina kupna thila matungda haiba thabuk asi marik chumna ekoigi launabagi damakta ekoigi mari leba authority da ngarang asi ekoi press meet ama pangthok sabani adugi matungda haiba woko board asi ngasi ayuk pung 8 makai taba matamda on Manipur Muslim Development Committee gi thongi singna office solonjin sabani lonjin bama tamsira ikoina mari leba authority da haiba ngasi logodarba thabuk asi marik chumba Miyamda tamda masigi Miyamda khangan biu adugi matungda marik chumba lobiu kariguma thabuk lobo matamda ikoina matam khunimakta yamna harawi matam lamda masigi thabuk phangdabagi samasya kaya ama lamda mayuk nariba adagi nisa sabai kaya mayuk nariba summa kaya si mayuk ngai talak asida sumaina election gi mayada hathuwa tuna loba amasung aduga moi post lobagi RRC masida sanai na bakhar yawba masi lebak miyam khangna asumba potu miyam da phongdok piraga phajaba rule la structure amari makhada thabu adu lobiu haibani adugi ona taina daga masi on Manipur Muslim student organization amsona masi koina woko board asi office asi thong silaba matungda ikan kanadana mohoi thongmi singna woko board ki office asi koina lonsileba thong adu mohoina thugairaga hangdokpa hebse masi matam khudimakta on Manipur Muslim Development Committee na office asi koina lonsileba thong adu mohoina thugairaga hangdokpa hebse masi matam khudimakta on Manipur Muslim Development Committee na condemn tawi haiba mahirulu asi ki makhada woko leirabra or amasung Manipur da leiba aitai pangan haiba Islam dharma satpase moi makhada noin leirabra haima goi singna da bangamde satra gi organization ko taragadi mahairoi amagi tawgodaba mathau sintha sakadab panglon adomunna khangbiyu usina endem sokpogum sokpogi hainabiyo se thadokbiyu maramdi ikoina sanggiliba khongjang ase tungda lakadaba mirolgi tungda lakadaba generation gi ngasi phanangai phanabagi damakta achumba liklamadu process adu suma chatkhina gi damakta ngasi sangsilibani masi isagi oijo oithaki masi sangsin ma khongjang nate aduna marom oyaga makhoi na ngasi so thugairabagi maram ase karigumba sapsana piraktaba pungni phuni pangi marungda piraktaba taragadi aikoi logi mateng soidana amsul matakta ekoi logani loina haiba wokpo board ki makhada logodurba thabuk ase marik chumdaba targadi marik chumdri phauda ekoi hanba leitadana on Manipur Muslim Development Committee na thengnagani haibase press media gi mamangda thamjari